ngase February tang mari in kumja listing anil kungat tarukta Manipur Cancer Society na sidra World Cancer Day kumja in listing anil kungat taruka mari lingana yaripok tuli ha dalaiba kanglai sanpungda artificial football turf da Cancer Warrior Survivors football team amadi AMVAFC ga friendly match ba pangthokkhre Tharmasi kamari lingana special guest oina G Ranjan Sharma social worker Wailan Chandra Singh secretary M Club Social Activist Dr. Kiran Yandrambam Amadi Kangjam Birendra Singh Secretary Manipur Cancer Society na mathang sina maruiba mitunglen oiki Loinana World Cancer Day kumja inglising anika kunga taruki theme unity by unica mari lingana pangthokiba thoram gi manung chana jahi khudingi paring naina chatharakpa football match asina football sanroi singi matingna lamdam asida khundaliba furup kangluk khudimaki imung manung singda cancer haiba laina asi ekhoi punna thengnami na changi haiba pauzaga loinana cancer laina asi nari haiduna thawaina chingnaningai leiti haiba pauza pibatanatana lamdam asida laiba football sanroi singnasu cancer patients singi damakta lepli haiba message amasu piri haina World Cancer Day football match ki convener Dr. Kiran Yandrambam social activist na pangthokkhre ngasigi football match ta Cancer Warrior Survivors football team na AMVAFC football team bo pandra taruk manga da mai thiba pi kebaga loina ngasigi match atu ngamali lengna winner team oikiba Cancer Warrior Survivors football team gi team captain cum keeper oikiba Kangjam Birendra Singh na player of the match ke mana phangkhre Cancer patient naraba family well wisher amadi khudimokta koi tasengna thona ningdom poninga leite warninga leite koi adum honaba koi gi pungning khandadaba adubai koi anaba sedum ngai stage ta thengna rogo sedum masedum ngasi dilai mo ko ni sore adna koi punna masi fight tawna ba masangi adugai koi na losala thambai mo hotai koi punna thengna ba changi haidu pandam da batok sabani